Chief Minister na leibak miyambu kari su leitana khanbagi thong yaningdi lam koinaba CM oidibra luang leima Trong Loubiyu miyarama sum TM kasom mihat ki mayokta lengak na lokat pham thokpa thaudang lawdabadagi koko miyawna miyamna lenga sibu boycott tawbagi khongjang sangsilingai gi marakta ngasi ngami matagum Chief Minister na Khongjom de da haikat lekat tambada saruk yakhibasi yaningdi thawo ngasi miyambu kari su leitana khanbani leibaki mapi mapa oi ama oibigi thaudang lawdrabani na thas ki kunga manga da koko mina miyam ga loinana maikai kyadigi CM Bangalo tamna thomjin ga dawri basida punamana saruk yabiyu haina Kokomi Women Wing di Convener W Luang Layman Fongdokri Bana Makatana Kibida Chief Minister Ahian security ke loina na ngami matagum atau busing adu gi mapam da haikat lekat tam krabasu layoi krabai khoi gi ipai pusing adu na karisu lauramroi hau ki besai English ngani ga kungo homdagi me homdagi hauzu paw da miyoi kya sikre kaya man thiba khangdra laidi miyam gi kholau sing tab gi mahutta Irang lakshin na bani haiduna tampak lamdan ahen ba sakti kya sesina duna phaba punba amasung ka hen ba thong kya sathari amasung singdana free thari ngasi asi Khongjom de thoram oibana asaw irang thokaning de du CM masana khangna ikai jagadabani yumnam khemsana Chief Minister hek oirakpadi gi haujuk phawbada miyoi kya sikrabagi haina hangladuna mapi mapa ama oina lopham thokpa thodang lawdaba sipendi Lairibi issue sing asigi matangda leibak mapu na tawgadaba amadi wire loisang na tawgadaba kya lei adubo hairibe sing adu thabak oina pangthokpiyo haibani demand sing adu tawbagi damakta warrant arrest yaudana phaba punbigi sakti pidibisi yandi miyamna inthoktuna thamlamba kangbu amaga karigi damakta Guwahati sattuna wari sanakibano miyamna kibadagi national highway da satsadabani ID pangchata satli karisu tawdi haina Chief Minister yumnam khemsana phongdokkibaga loinana zeri satluba thawdok matungda yumda tumduna leijaba angang ani hatkre thawdo odugi matung tarakpada CRPF na misam ahum hatkre okrul satluraga halakpada koki narcotics singna nagamisa mani hatkre mana CM oiribasi phamlam koina bigi damaktara Laibaki mapi mapa ama oina lopham thokpa thaudang lawdrabanina kokomi ama sumiyamna lopham thokpa thaudang adu sapsana lawduna taliba demand sing asi phangdriba phawba hanba leitana khongjang sangsin kini thasigi kunga manga da sulainga ki sapsaba phirep ama khangalu haina CM Bangalo da thomjin bagi khongjang sangsin gane ki security na thingba degi thawal kaithil gi ima sing Khongjom de saruk yakhidri khorai sai thabi lambi thingliba sing police na nongai kaptuna tan khaikri ngasi thawal kaithil phambi ima sing amasung thawal awang leikai gi maira pai bising English sing amaga sani pan ga maudra mathugi Anglo Manipur war gi asoba lanpham amoi khiba Khongjom lanpham na thawai tha khiba athobu sing gi maphamda haikal lekat tamba satpad state amasung central security force na athingba pibadagi saruk yabangam khidri thawang adu pendaba phungdoktuna yamlaba miyam aduna thawal kaithil mamang wakat mifam satakri wakat mifam aduda Khongjom de satpada security force na athingba pibi yaningdi athobu singi mafamda haikal lekat tamna bo tamba phanganda bi yaningdi Manipur lainga ki thawang yaningde India government ki thawang yaningdi haiba khulaw kya sulawki Khongjom de ipai pusin gi mafamda haikat lekat tamba phangdaba yamna pendi haina phongdokhi amaromda Trong Loubiyu mihat ka mari lainana satharakliba total shutdown Khongjang gi manungsana ngasi tongan mafam kyada wakat mifam phamba yawna lambi thingbagi Khongjang sangsinkri Imphal Urkhul Lambi gi Khurai Sai Thabi Lairak Mapada miyamna lambi thingbagi Khongjang sangsilingaida security force ki kangbu laklaga madubu tankhaina bo honabada tear gas amasum mok bomb dagi hendoktuna nongmai ron kya kapkhri adubu thawdo aduda asu apan thopagi paudi fangdri amaromda yengang pokpi bazar da sutangkhul kharam kom maitai fruki misam kyana punduna Urkhul Lambi thingba amasum rally salaba matungda yengang pokpi police station ki OC ki khuthangda memorandum ama Chief Minister da pisingkhre Trong Loubiyu thawdokta leikhidraba angang ani edugi apokpi mama oiriba binita gi mapam lamdam oiriba nonga dar subokat mifam phambaga loinana lambi thingbagi Khongjang sangsikhi Urkhul Lambi gi lamlai yorbung dasu wakat mifam pangthokhi oripok amasum sagol banasu lambi thingbagi Khongjang sangsikhi Indo Burma road ki kawa naurem laikai mapana miyamna lambi thingbagi Khongjang sangsikhi Khongjang manungda thawalom digi maiti officer amana lusingba central force ki bolero gari ani thattuna mukna ringaida thawalom digi VIP gi ROP tab CRPF ki bulletproof gari tare nipan amasu Casper gari singna lambi da uwa phaijilibe singa du takhairaga sakhi sarang ringi maraktuda phajinduna leramba bolero gari ani su mafamduragi na thoktuna sakhi
Set Minister Nampuda Atawusing Kubam the Sanguna Laisukat Livisi Atawusing Karisu Lobiram Loiti Susata. Se Minister Y Kemsan Minister BJP MLA Singamadi Lusing Basing Yauna Ngasi Khongjom Lal Ningsing Numita Atawusing Mapam the Haika Lekatamba Sanghaloi Haina Koko Minamadi Lebak Miam na boycottori Adobo Se Minister Nampuda Atawusing Kubam the Sanguna Laisukali Chief Minister na miyamgi atingbasing namkhairaga thauna fana sangduna athawbasing gi maphamda laisu katliba asigumna Manipur gi praja miyamna maikei digi laikhidraba isa isu punamaki justice phangalu haina kholaw lawribasida Chief Minister na thauna fana songthoktuna justice phangna bokhotnaramlabadi aikoina sumhakpu ngasigi palan thoramasida punna saruk yaminaba yabani haina imagi mairagi lusingbi ti sujatana phongdokri mana makhatana hai lamdamasigi mapi mapa oidiba laidiba Minister amadi atai Minister MLA singna tawthorakliba thawong atuki matik sanadaba haibadu oidi Pamungda tumduna laizariba angang ani bom kapsinduna hatkhi amadi mamabuna tamthina sonkiba tamthiba miyat adubu yaningdaba utuna kholaw lawkiba miyambu Central Force numai kapsinduna miyo hungi punsi mangan kibadigi ngasidi makeup miraw kholtuna niliba Manipur haibadu oi ngasi Chief Minister na Khongjom da laiba athawbasing gi maphamda laisu katliba si athawbasing na karis lobiram loi maramdi aikoina katliba lai do athawbasing gi maphamda katlabus laiba ki lusingba moina athawbasing gi maphamda lai katliba dugi manung goiba thim khangadaba haibadu oidi aduga ngasidi makoina laiba ki mapi mapa am oina lengak sasang gi thabak toraga miyam ngak pi sinbibi gi muhutta terrorist sing na miyam onsinuna tamthiba mihat halakli Khongjom lan phamda thawai katkraba athawbisingi maphamda ikai khumnakre ipaipu singi kathokpagi thauna aduna maram oiraga ngasigi mirolna saukthokna hingjari Chief Minister Manipur gi ning tamangang na bigi dama kumja inglising amaga samapan ga maudraga mathoira Khongjom na sona kiba lan phamda thawaina ponta pikraba athawbisingi maphamda ngasi miyam na ikai khumna bu utpaga loinana haikal leka tamkhri thawra maduru wa ngang laduna Chief Minister yumnam khemsa naiki layoi khraba ikhoigi ipaipu singi kathokpagi thauna aduna maram oiraga ngasi gi mirol na sakthokna hingjabani Maharaj Kulasandra Yubaraj Tikendrajit Pauna Brajabasi Songthamiya Singlen Snamasum atai mathona lairo ipaipu singna kathokpaga loinana lanthingna khibegni haina ngasi fawba Manipur gi apunba saktam kahendana thamma ngamlibani Thawbal district ki kheba singda pangthokpa Khongjom numiki thawra madura Governor Ajit Kumar Bala Chief Minister Yumnam Khemsan Deputy Chief Minister Losi Dikho Minister Singh MLA Singh Chief Secretary Police Central Force ki lenga ki official sing amasu miyamna Khongjom torel da haikal lekatamki Kheba singi singthakta amasum singkha gi ningsing khubam nasu miyamna haikal lekatamnaki Manipur Police ki team amana last post khongbaga loinana General salute pikhi Nongmai round ahum kaptun ikai khumnam sanki Khongjom gi War Memorial Complex ta pangthokpa miyam tinma thoram adum hausaga manadaba mongamada Bande Mataram saktun haudokhi amasu National Song oiriba Janagana saki thawram adu Chief Minister makhatana hai laibak thiba tronglawbi gi matangna lengana Joint Action Committee amadi victim gi imung manung singa kyarak hana wari sanabaga loinana lainga ki maikei digi angamba thakta mateng pangani haibigi thajaba pikri laibak thiba thawdo aduda maram oiraga mafam kyada khongjang sangsilakpani haib khangi adumainama sangwa sagatpagi thawram singa madi miyam gi punsi rol da akaiba thokongadaba thawrangdi lakhotanindi state asida khunda aminari ba miyoi singi marakta yengthina ba henma yaba thabak su pakhetanindi state ki mafam kyada miyam na khongjang sangsilingai gi serakta Khongjom de gi thawram mai pakna pangthokpa ngamanbagi damak makna thagatba phongtokhi thawram adur wa ngangbada Governor Ajit Kumar Bala na hai April kungohumdoi hairiba numit asi miyamna matam punamakta ningsingduna lehauragadaba amas numit amani matik mayai lairaba British Empire gi mayokta Manipur gi mathawna lairaba athawusingna thawna phana lanthengna duna thawai thakibagi thawdo do matam supada ningsing hauragani haiki koko mina lakthokibagi matungina ngasi masing yamlaba nupi singna Imphal Khongjom lambi de thokna rakhi tuan slogan sing thaba placard sing pairaga human chain semlaglainaki adubo Governor musum Chief Minister mafam adu yorokthringaida police na miyam adu makhoi gi mayunda sanghanki Numit mangani gi amasung UNC gi total sadam ngasi loiragani Meetei dol khangdaba Kuki anina tonglak gari mai thakri makhoi ani police ta sinakri Tronglawbi mihat ki matangda maira paibi singna tampa ki punamakta kaukiba numit mangani gi shutdown manung amasum Imphal urkhul lambida tangkhul
ani ambush tawduna hatkibagi thawdo adubu yaningdaba phongdoktuna United Naga Council UNC na kaukiba numit humnigi total shutdown ngasi ahing nongyayda loiragani mara asida ngasi numit yungba matungda Sarpai Mena Police Station gi manung sanba tongbida UNC gi total shutdown thugai bani haina Meetei lol masjid amata khangdaba koki ani naga khrana phajilaga thamlure makhoi ani Aadhar card na singbasu ama phawu yawti aduga Meetei lol su mana amata khangdi koki lol da nakhoi sakmai da mobile phone leibe satpani haina phongdui mafam adudagi phangwa pauna hai naga singna pharaba koki masa ani edu sahi kungi makha ngakta oina tawi makhoi hanjin gari masa ama tongduna mafam aduda lakhibani Singlingai oiba phiba madu ubadagi makoibu phajilaga wahang pong sa thaki masu makoina tongduna lakpa Royal Enfield ama miyamna mai thadokhi paudu phangmadagi sakmai police ki team ama mafam madu sangsilakhi tungda makoina phajilaga thamlamba koki masa ani edu asoi angam amata yahondana police ta sinakhi tungda sakmai police na makoi ani edu Sarpai Mena Police Station amuk sinakhi hari Amaromda Tronglaubi gi mihat adu yaning da phongdoktun oripok apon manupi lupna ngasi oripok maikai da asoba protest ama setaki protest adu sahi noriba angang ani hat theory sing adu phawa masum hek yariba makai thuna serak phangalo haiba demand toki United Youth Clubs New Kaithal Manbi da su Tronglaubi thawdo adu yaning da phongdoktuna amuko poire leimarol amuwa ba kohora masum MSF na sinduna miyam gi wakat mipam amasu phangki Khongjom 3 ki community hall su wakat mi pham duna Tronglaubi ki thawdok ta mioi manga hatki amadi TM kasom da tangkul ani hatki ki thawdo du yaning da phongdok tuna asuma well fangal lo haiba demand tokre thawram du kokomi gi advisor Jitendra Ningombam su saruk yakhi lambi thingba gi Khongjom sangshiliba singda police na nongoi kapsilakri numit manga ni subna total shutdown tawgani haina laukthokkhibagi matung ina ngasi su tungan mafam singda masing yamlaba miyam tholaktuna lambi thingbagi Khongjom sangshiliba singna Tronglaubi thawdoki matangna asumba well fongangadabani haina demand tokhi kawa khurai sai thebina singba mafam singda protesters singna lambi ningthi thingkiba maramna miyamgi sathokisina sauna akai bathoki lekai ki club amadi maira paibi singna tungan mafam singna wakat mi pam kibaga loinana maru oiba lambi singda lakpa gari sing sek toki seraksida khorai sai thabi lairaki maira paibi mana phongdorapagi matungina lambi thingbagi Khongjom sangshiliba protesters singda Manipur police na live front kaya marum kapsilaki amasum mari lainaba authority na thawdo wasigi matana mapung fan enquiry sa thagadabana ki police ki maikai degidi nomai kapkhiba leiti hairi Tronglaubi da laikhidraba naha ohum lairol salagani Tronglaubi ki thawdo matung tarakpada haurakhiba miyam gi ihauda CRPF na nomai kapada laikhidraba athawa ohum gi haksang hayeng April 13 da lawga loinana aroiba mathau mangam pangthoklagani haina laikhidraba singi imung manungna phongdorakli imung manungna thadorakpa sirola magi matungina aroiba mathau mangam pangthokpagi tharomda lebak miyamna saruk yabiyu haidi cycle da bunker taruk thugaikri Myanmar border paring digi khulai khara fogat pangamkri security force na sa tharakpa search operation ki manung sa ngarang kangpokpi district ki cycle police station ki manung sa na tingpi bung village ta saramba bunker ani eduga Longtar Hills ta saramba bunker ahum amadi Lapland village ta saramba bunker ama puna taruk thugai duna mangan kriyari loinana mafamadu da 7.62 mm gi empty case ammunition taragani thuisu recover toba ngamli haina Manipur police ki pawsina hari Amaromda thasigi kunga mathoi da Tengnopal district ki More police station ki manung sanna Indo Myanmar border pillar 72 amadi 73 gi mafam singda search operation sa thabada khulai kaya phangma ngamngi hairi operation adu da phangma ngamkiba khulai sing adudi magazine ga loinana AK47 rifle ama magazine ga kona na carbine machine ganama IED mari amadi Motorola radio set ani su recover toba ngamle haina pawks ta makhatari Delegates Hazari Court Malem Thongam ki hearing sa thakri Manipur da mahoksa gum peace and normalcy hanjil hallu haiba demand amaga mari lainana haukiba sa ing lising ani ga kunga mari ki February kunga ni thoi Delhi University Faculty of Arts campus mamang sa takiba hunger strike ki agitation amaga mari lainana Delhi Police na section rule 144 gi sana kanglon sing thugai duna Khongjom sangshili haibi ki maralda Delhi gi 30,000 court thangalakhiba sar singama gi hearing ngasi mangarak su boina court asida satakri
Hearing asigi matangda Malem Thongamgi Maikaidigi Supreme Court ki Senior Advocate Banu Pratap Singha amadi mahakki manaunupa Advocate Ajit Kumar Singhana leptuna case asi mapung phana satakibani. Hearing asigi damak Delhi Meetei Coordinating Committee DMCC na mapung pha legal support PBB gi damak tasu Malem Thongamgi Maikaidigi thakatpa phongdokga loinana mangna Delhi yauna bokhonabada Manipur goina Thawai Miral Manipur asoba initiative lobirapagi damak tasu tawbimal khangbasu ulakli. Panmaya abadi Malem Thongam Haojik2 maksu status na mauksa gom peace hanjilang na buhona bada makal kya gi democratic oiba agitation sing sanction duna lenga gi puning singsin na ba hona riba lamda masigi na ha amakni mamal lenga ki damak ka thokpada kaidawnung kana amatigi maphamda surrender tawroidabani okram ibobi Numit taba laiterba British ki mayokta ninganaba laitana lanthengna khiba athawbisingi thawna lingjela masa masu aikoina su kaupam thokti amadi mama lebaki damaka thokpada kaidawnungda kana amagi mafamda surrender tawroidabani haina MPCC ki president Okram Ibobi na phongdokre Manipur buning kha tamba leibam oina bofona bada kumza inglising amaga sani pan ga maudraga mathoida Khongjom gi kheba singda sona khiba Manipur gi aroi buning tamlan phamda thawaina ponta pikrab athawu sing buning singduna sei khudingi April kun go humdo sibu Khongjom di haina palan tawduna lakli handak sei sigi oina su Manipur Pradesh Congress Committee MPCC na singduna BT Road leiba Congress bawona party sigi lusing basing yauna zamaga kunthraga mangarak suba Khongjom di thoram sing lemna pangthokre Thauramadu mapung oina freedom fighter Major Pauna Brajabasi photo the Laisukatuna Ikai Khunabasotke. Thauramadu Mari Lena MPCC President Okram Ibobi Nahai, British ki Makuta Maiti Gani Kangna Kangna Mika Pon Pamzadraba Atawishina, British ki Mayukta Akan Malan Tingna Kibada, Tawai Kat Kraba Atawishing Bunga Sigi Mirol Ning Sing Boina, Makogi Mapam the Ikai Kunabu Utpani Hanesu, Paus the Makatanas Fondoki. Aduga tentang na sumna miyam na thamjage haujik na di miyam paus matang se lusinjarage amasu makhata ba anoba update miyam puna ngai minasena channel sigi maikei gi miyang iphamda makhata na thamjari makhata ba anoba update miyam puna ngai minasena channel sigi thamjari